Leingak Asida Meeyam Thajaba Mangdri AMADI Leingak Asina PAIKHATLAKLIBA scheme Thajaba THAMLI HAIBASI HANDAKTA state KHARADA PANGTHOKHIBA MEEKHAL ADUGI PHAL MAYEK SHENGNA TAKLE HAINA Prime Minister Narendra PHONGDORAKLI Mahakna Makhatana Hai Modi Meeyam Pikhiba Thajaba Ado Meeyam Yai HAIBASI Meeyam Thabak Utlei Wafam Singarang PANGTHOKHIBA Viksit Bharat Sanclave Yatra gi Thauram ka mari lainana video conferencing gi khuthangda saruk yakhiba Prime Minister Narendra Modi na phonokibani mahakna hai mathau taba miyoi singda Leingak ki scheme sing asigi kanaba mapung fana phanghan ma haibase Leingak asigi lengdraba pandamni Leingak asigi oinadi nupi laumi naha amadi lairaba khudingmak VIP ngaktani Leingak na paikhaliba scheme sing asigi kanaba mapung fana phanghanaba Viksit Bharat Sanclave Yatra ase khwaidagi maru oiba khongthang ama oirakle Yatra ASINA tha amagi manungda panchayat lising nimfu rongi miyoi crore amaga lakh 15 da kanaba piba ngamle haike